Kong. YouTube videos में just इन क्या साला एक माइक्रोफोन इसे no filter अच्छा हेलो मैं इसी बबल से कमाई पुथो के ट्राई तो गए ना तो रिमेन सी लाइफ से तम्मी बा अच्छा ओके यार हमारे बबल से हेलो हाँ को हाँ जनवरी 22 तारीख वही बोल जवाब होती कोई उधर बन तो मालिक बोले तो पैसा बेची दी कत तो उधार बनना ने कत देता है को कोई दो कत हैं हैं अरे तो कत दिवा कोई दो कत दिवा कौन आपका कत दिवा हैं हेलो हैं को ओ मंदा ने हाँ अच्छा अच्छा 13,000 कर दो सिलचर 10 लो है सिलचर 10,000 टाका लो है जमाई भी है हाँ 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 देखो मातिया देख लो हाँ ठीक है मैं हम कमेंट तो बिरो कहीं कमेंट तो रहा दी इशू हंदो हंजिन तो उधर तुम टाइम पास करो मैं हमने सुन इंटरेक्शन दल लेने हौजी की दो लुहोंग बगी गाड़ी भराम लाम अदुगी वाई से नरम बने इन बबल से थोक से हीरोइद्राइन खलम से अहब ट्राई तौर में
ꯑꯣꯏꯊꯣꯛꯈ꯭ꯔꯦ wait ꯂꯥꯏꯞꯇ ꯆꯪꯉꯛꯅ ꯂꯩꯕꯤꯔꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ कुनिमला चक्रवर्ती ओए संजय सिंह कुनिमला चक्रवर्ती हेलो 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 कुनिमला चक्रवर्ती से कनान खंगे मैम सब्सक्राइब तौदब यावरगदि तौबीरमु सपोर्ट तौबीरमु डॉक्टर कुनिमला चक्रवर्ती हेलो वेलकम टू माय चैनल Yam kana hajik lay say yan bokang bangam dre kasing kading content jauh tu semua yang lebih saya sisyo bakal cakap ngai ni मैम हैंग 31 की कई प्रोग्राम लेना गे पार्टी का लेना ब्रो
ꯐꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯔꯕ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯂꯥꯏꯚ ꯊꯥꯒꯠꯆꯔꯛꯀꯅꯤ ꯍꯌꯦꯡꯗꯤ ꯕꯥꯏ ꯕꯥꯏꯒꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯥꯒꯠꯆꯔꯛꯀꯦ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯃꯌꯥꯝ ꯖꯣꯏꯟ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯑꯩꯁꯨ ꯈꯨꯝꯕꯝ ꯈꯪꯗꯅ ꯂꯩꯔꯦ ꯀꯃꯦꯟ ꯂꯥꯛꯑꯒꯗꯤ ꯑꯩꯁꯨ ꯀꯃꯦꯟ ꯔꯤꯄ꯭ꯂꯥꯏ ꯍꯟꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯅ ꯂꯩ ꯌꯥꯕ ꯑꯗꯒꯤꯗꯤ ꯅꯠꯇ꯭ꯔꯒꯅ ꯃꯐꯝꯗꯣ ꯑꯩꯅ ꯌꯦꯡꯍꯟꯅꯤꯡꯉꯥꯏ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯌꯦꯡꯍꯜꯂꯒꯁꯨ ꯁꯨꯝ ꯀꯩꯅꯣ ꯇꯧ ꯌꯥꯕ ꯍꯧꯖꯤꯛꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯕꯕꯜꯁꯦ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯇꯧꯕꯅꯦ ꯑꯗꯨꯅ ꯕꯕꯜꯁꯤꯗꯤ ꯈꯪꯍꯧꯔꯦ ꯇꯧꯕꯩ ꯇꯧꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒꯦ ꯄꯨꯔꯥ ꯈꯥꯂꯤꯅꯤ ꯍꯧꯖꯤꯛ ꯐꯝꯃꯤꯁꯦ ꯏꯊꯟꯇ ꯇꯔꯨꯛ ꯑꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯍꯌꯦꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯌꯦꯡꯒꯤ 31st ꯂꯥꯏꯚ ꯇꯧꯔꯛꯀꯅꯤ ꯃꯌꯥꯝ ꯖꯣꯏꯟ ꯇꯧꯕꯤꯔꯛꯑꯣ ꯁꯣꯏꯗꯅ ꯍꯌꯦꯡꯒꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯨꯡꯉꯥꯏꯅꯤ ꯀꯟꯐꯥꯔꯝꯅꯤ ꯃꯤꯁꯦ ꯌꯥꯝ ꯃꯤꯊꯔꯦꯅ ꯌꯥꯝ ꯀꯩꯅꯣꯝꯇꯪꯒ ꯅꯤꯡꯁꯤꯡꯉꯦ ꯂꯨꯍꯣꯡ ꯄꯟꯊꯥꯟ ꯌꯧꯔꯕꯅꯤꯅ ꯀꯅꯥꯒꯨꯝꯕꯒꯤꯀꯣ ꯑꯅꯛꯄꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯑꯅꯛꯄꯗꯒꯤ ꯌꯦꯡꯕꯤꯕ ꯌꯥꯎꯔꯒꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯃꯇꯥꯡ ꯌꯧꯔꯕꯅꯤꯅ ꯒꯥꯔꯤ ꯂꯨꯍꯣꯡꯕꯒꯤ ꯀꯟꯇ꯭ꯔꯦꯛ ꯃꯊꯧ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯁꯥꯔꯚꯤꯁꯁꯨ ꯄꯤꯖꯩ ꯃꯌꯥꯝ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔꯣ ꯅꯃꯥꯟ ꯒꯥꯔꯤ ꯈꯪꯗꯦ ꯂꯨꯍꯣꯡꯕꯒꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯈꯪꯗꯦ ꯒꯥꯔꯤ ꯑꯆꯧꯕ ꯈꯪꯗꯦ ꯂꯣꯏ ꯀꯟꯇꯦꯛ ꯇꯧꯕꯤꯔꯣ ꯃꯌꯥꯝꯗꯨꯒꯤ ꯁꯥꯔꯚꯤꯁꯁꯨ ꯄꯤꯖꯩ
This message sent from your message करें ना Ngayon sa talamadang kalihayan ko na pagka content ng buhay ka makalagi live ka sa itsalaga ito ba kung kaming kakasangyan ini laga din mo nang dito ini tanim kata lagi ke ini jangan laga diwali sanasi Anjali Sharma, hello. Anjali naging ngasay video to yengi am nungai. Kaino ki miss kar madam ki do am nungai kare satra like that pe do. Thangalo kha ano thangalo yam nungai do. Ado kaino to background music kara hapo. Anh ngasay do background music jauh de hoina jeng nungai ni. Ai cái ra nó cầu phải thêm một ngã thòng chạy anh xem nhỉ quý đấy cũng ngắm được ra đấy mày gì cũng có những cái ta sẽ là nó cầu ngã thòng một xa anh xem anh đi cày cha cái Thank you Anjali Sharma. Hayang ini kayak program lagi, kayak 31 ki, kayak program tahun lagi. Room số hậu này có đi làm hay nấy gì sẽ hay cái program kali lagi coi đi cái program này thì hậu thì ngáo hậu này đấy cái tàu sĩ cái phần linh cái đồn cho sĩ ga ini ngasih live teman teman semuanya bubble background udah tham masih kamai tham ngai masih try tau cái này ngasih live saya tau rồi đó han badi khangam dia thi re phangnya saya pe angam na
ꯏꯆꯟꯁꯤꯡ ꯑꯃꯅ ꯍꯥꯏꯔꯛꯄ ꯃꯥꯒꯤ ꯂꯥꯏꯐꯇ ꯇꯧꯕꯗ ꯑꯩꯅ ꯍꯪꯉꯨꯕꯗ ꯑꯗꯨꯏꯁꯨ ꯇ꯭ꯔꯥꯏ ꯇꯧꯁꯦꯅ ꯍꯧꯖꯤꯛ ꯌꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦꯅ ꯀꯣꯟꯅ ꯐꯖꯕ ꯀꯟꯇꯦꯟ ꯑꯃ ꯂꯩ ꯃꯇꯝꯗ ꯑꯩ ꯑꯃꯨꯛꯀ ꯂꯥꯏꯚ ꯇꯧꯖꯔꯛꯑꯒꯦ꯫ ꯁꯤꯁꯦ ꯃꯌꯥꯝꯁꯨ ꯕꯣꯔꯤꯡ ꯆꯨꯔꯝꯒꯗꯧ ꯃꯥꯜꯂꯦ, ꯑꯩ ꯏꯁꯥꯃꯛꯁꯨ ꯕꯣꯔꯤꯡ ꯆꯨꯁꯜꯂꯦ꯫ ꯑꯗꯨꯅ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯏꯚ ꯇꯧꯖꯔꯛꯀꯦ꯫ ꯍꯧꯖꯤꯛꯀꯤꯁꯤꯒ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯁꯤꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯕꯕꯜ ꯇ꯭ꯔꯥꯏ ꯇꯧꯕ ꯑꯣꯏꯅ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯌꯥꯝ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯂꯥꯏꯚꯁꯨ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯌꯥꯝ ꯌꯥꯡꯅ ꯑꯃꯨꯛꯀ ꯑꯇꯣꯞꯄ ꯐꯖꯕ ꯀꯟꯇꯦꯟ ꯑꯃ ꯄꯨꯔꯒ ꯂꯥꯛꯀꯦ꯫ ꯊꯦꯡꯛ ꯌꯨ꯫